ꯂꯥꯟꯖꯦꯟꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯛ ꯃꯠꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯀꯣꯍꯨꯔ ꯃꯅꯤꯄꯨꯔꯗ SIR ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯦꯜꯂꯛꯂꯤ Election Commission of India ECI na Manipurgi Electoral Rollgi Special Intensive Revision SIR pangthoknaba thorang toriba sida kuki lusingmasingna pangthokpa yaro hena yelakpa hore state asida thoklibi irang asida lanjena tuna leiba kuki kangluki miyoi singi bot thadaba yadabagi hak matnaba thorang hena kuki Organization for Human Rights Trust Kohurgi Maikedi ki phongdorakli pawgi channel amada phongba report ki matung ina leba asigi tung lepnaba mihut khanabigi process da leba asida leidiba sei taragani panamadi helaba citizen khudingmakta bot thadabi yabigi hak Indian Constitution ki Article 326 na pidi adubu Manipur gi oinadi illegal immigrant amadi electoral process da aranbi kiya yorakpana hariba citizen da pidi hak asi matpegi muong da leidi SIR asi Manipur gi electoral integrity ngaknaba honabada khwaidigi mathau taba khulai amani masina thangnaba leba haibadi Myanmar amadi Bangladesh tagi sangsilakpi illegal immigrants singbu khandokpa ngamgani hariba simak Bihar da sathaduna lana voter sangsilamba sina voter list ta yoramba ani singba kaya khandokpa ngamkhre nakala maromda kuki phuruki masak naiba leader Benjamin Matie Dr. Lanmithang Haukip amadi Manipur Tribal Forum Delhi na SIR gi process asi bot thadabi yabiga hak adu kuki phurup tigi laktunaba silakpa khulai amani haina lawgi heba wapam sing phungdorakre adubu SIR gi process asi ECI na tangai padana pangthoktabi yadaba thong amani haina Indian Constitution ki Article 326 amadi Representation of Peoples Act 1950 gi section 69 loinana ECI gi SIR na voter verification taunaba yumthong khuding sangduna survey tawgani haibigi panam thamli state asiga Myanmar leibak kilometer sahunga maudragani pangang khai samnaba maram state asigi voter roll da illegal immigrants sing yauksilamba yabigi wafam laklibani magna makhatan hai SIR gi process asi political gi ihul yawba amadi irang asina maram oiduna koki fruki miyoi sing lanjena duna leidiba kya gi bot thadaba yabagi hak matnabigi thongne masi demographic manipulation amadi institutional injustice makhalamani irang asina maram oiduna wana leidiba singi karimat khandaba mongda koki gi voter sing laukthokna bo honarakpani haina loi karigumba SIR gi process asina hena Sawanba sarangna thona ba madi ngasini hena phibam suksin hangada ba oirabadi kuki frumna khundariba si sovereign state ama oina laothokpa yare haba wafam sing thamkhre ba wafam pausna makhatana suhairi wafam si counter perspective oina Benjamin Matena SIR bu yaninda ba utlibani state asigi electoral integrity bu namthaduna illegal immigrant ki nakal sangbagi mong ama uri loinana Manipur Tribal Forum Delhi MTFD na special summary revision SSR gi yaithoktuna state asida hauji mathau tawriba ingtapa amadi masa masagi mayumda hanjin hanba sina khwaidigi maru oi haiba wafam sing thamlaki koki phurup ki organization sing da satnaba yaba wafam amata pidana SIR process asibu yaningdaba phongdok debagi wakhalon sinadi karigumba agenda lairabra haibigi wong amalakli koki phurup ki lanjenari bisingi wafam sing maram sai adubu masina voter verification tawudadi mari renadi SIR gi process asina koki phurup ki marakta lairiba aran mamongda voter chanchin khraba singsu lauthokpa ngamgodoribani SSR gi process thinhanaba state asigi electoral process ta khudong sadaba kya tholakpa yai haina pausna makhatari koki gi aronba lambi semgali besi thingjen phamthoi usam amubi hauji thoklibi irang mara sida koki singna niyam gi wangba aronba lambi kya tuan mafum maming thonjinduna semgalagli si mari leinaba singna athup matamda thingjen phamthui aronba lambi semgali sing asigi mayokta naga phruki miyoi singna yaningdaba phongdoktuna hongjang jangsiliba sida aikhoi khudimang sagat phamthui haina Advanced Women Society apun mamaira pai bi awang sakmai gi president usam amubi na phongdokre wafam asi awang sakmai kaujeng laimada leiba maira sangna pangdokiba lup asigi kunthraga mari subma pokkomon thauramga mari reina magna phongdokibane usam amubina makhatana hai Advanced Women Society apun maira pai bi awang sakmai hairiba lup asi mamangai gi maikidigi asomda maira pai haibisi phajana khangnadana leidige matamamada nishana kunai si manghalakpadana tana miyoi ka siki pa phau yorakpadigi khul kya punchinduna lup asi semkibane madugi matung tarakpada
आर्म फोर्ससिंगना लमदम असिदा मियोट मिनै चथरकप मतमदसु अचौब थौदांग लौदुना लाखिबदा नतना ngasi फावब हिरम कियार अंगम थौदांग लौदुना लाखली ngasi लमदम असिदा थोकलिबि इरांग असिदसु आखथेंगना सैथेंग फंगबा माफम अमा ओइना इरांग होरकप मतमना मियोय क्या सफगदब मफमसिंगदा थाइदोक्तुना थमबदा अचौब थौदांग लौखि अमदि ngasisu अदुमक थौदांग क्या यादुना लैरि हौजिक थोकलिब लान असि लोइब नत्रि अदुबु सेरा असिदा कोकी सिंगना नियमगी वांगमदा अरोनबा लंबी क्या सेमगलकलिबा असि यानिंगदे मरि लैनबा सिंगना लंबी असि अथुब मतमदा थिंगजिनबा खक्तनतना चेनबा खुदिंगमक सेरा खंगम थुइ नागा सिंगना हाइदिबा लंबी सिंग सिगे मेयक्तो यानिंगदबु उतुना खोंजंग संगसिंदुना थेंगनरिबा सिदा अखोय खुदिंगमक सगतफम थु याखि माहाय लमदम असिदा प्रेसिडेंट रूल थमजनबा हाइबसि यानिंगदे अथुब मतमदा स्टेट असिगी मापी मपाविबसिंग वोकल ताना चोंगसिनदुना मियामना याब लेंगा अमल हनिंगी लोइना मरा लेजदब खुलंगाप क्या फाना बहुनरिबसिसु मरि लेनबसिंगना खुदक लेपियु कोकी खुलाई पाइबसिंगना तौनिंग तौबदा येंगदुना लैथोपगुम लैरिबसिसु यामना लेबक थिबने मसिगी थावमसदा लमदम असिगी अचौब थौदांग क्या लौरिबसि एसओ इमालुपसिंगी लुसिंगबसिंग सरुगाखिबगा लोइना मखोयसिंग अदुदा असंब खुदोल तमदुना इकायखोना वटखि बापो कुमोन थौरामदुदा उसम अमुबिगा लोइना अपुन मणिपुर कनब इमालुप अमकिलगी प्रेसिडेंट लौरेंबम गानबी ऑल मणिपुर वुमेन सोसाइटी रिफॉर्मेशन एंड डेवलपमेंट समाज नुपी समाज की प्रेसिडेंट थोक्सम रामनी नौपोक लेंगा अपन मनुपी लुप की प्रेसिडेंट युमरेंबम मेमा ऑल मणिपुर तमिसिंग अपन मलुप तमिसिंग की प्रेसिडेंट यमबेम मोमोन नोंगसुप इम्फाल पालेम इमा अपन मलुप निम्पल की प्रेसिडेंट थिंगपाइजम एबे याइमामदी अपन मनुपी लुप अनुल की प्रेसिडेंट लौरेंबम प्रामोनम मिथुंगसिंग ओइना सरुगाखि बॉर्डर फेंसिंग की मखोंगसिंग कखरे इनोमेमर बॉर्डर परिंद ngamkhai khabagi thabaki saru ama oina border pillar number 77 gi pillar number 78 ki marakta fencing khanaba yungkhiba makhong pillar sing kaklaga hurankhre security na border seal tokre hari police taki phangba pauna border pillar number 77 78 ki marak land custom office ki mapada border fencing taunabagi yungba yot ki makhong taraga manga hokhiba अहिंग सकंगदबसिंगना ककलगा हुरानख्रे ngangkhai sambalgi makhong ककलगा हुरानख्रे हाइबसिंग असि अयु खलखिमने मोरे दलिबा असम राइफल्स ना बॉर्डर सिल तौबगा लोइना सिंगनबा मफमसिंगदा थिबु हुमबिगी थबक सतखरे एआर ना सतखिबा थिबु हुमबिगी थबकदा सकंगदबसिंगना ककलगा हुरानखिबा संबल मखोंग तरागा मंगागी मनुंग तरागा मरीदी फंगबा ngamle हाइदि डेंगी केस आमगा कुंथ्रागा निपान जेई तरा मेलेरिया हुमफुगा मथुइ सुरे इम्फाल वेस्ट की मफम खरददि युमदा कांग मसासिंग मरांग कायना लेरमखि मणिपुर कांग संदोप लैना मखलसिंगी मनुंग अमा ओइरिबा डेंगी नाबगी सांग लेपतना हेगलखि ख्वाइदिगी हेन सोकलिबि इम्फाल वेस्ट की मफमसिंगदा हेल्थ स्टाफ सिंग यिंगसिन बसतपदा यमसिंगदा कांग मसा मरांग कायना लेरम थेनखि कांग संदोप लैना सिंग थेंगनबदा लाइंगाक्ता नतना मियामसु सेक्शन थौरांग लखतपा तंगाइपदि हाइरि मणिपुर ngasi फावबद नौना डेंगी पॉजिटिव केस मंगा हेंगतुना स्टेट असिगी अपुनबा डेंगी पॉजिटिव केस मसिंग चामगा कुंथ्रागा निपान सुख्रे ऑफिशियल ओइब रिपोर्ट की मतुंग इन ऑगस्ट अनि खक्तदा मियोय मंगा डेंगी पॉजिटिव ओइखि ngasi पॉजिटिव ओइखिबा डिस्ट्रिक्ट सिंगदि इम्फाल वेस्ट अनि इम्फाल ईस्ट अमा बिष्णुपुर अमा अमसुम उरखुल अमानि हाउजि फावबद इम्फाल वेस्ट डिस्ट्रिक्ट न पुना डेंगी पॉजिटिव केस मसिंग मार्फुगो निपान लेदुना ख्वाइदिगी हेना सोकपा डिस्ट्रिक्ट ओइरि मसिगी मथंग इम्फाल ईस्ट न केस तरागा मंगा थौबाल द केस तरागा मतोय बिष्णुपुर द केस मपन कक्सिंग द पॉजिटिव केस मारी उरखुल द पॉजिटिव केस मारी संडेल टेंगनोपाल चुचामपुर कामजोंग सेनापति कांगपोकपी तमेंगलोंग डिस्ट्रिक्ट सिंग द केस अममम थेनखि जरीबम नोने अमसुम फेरजोल डिस्ट्रिक्ट दी डेंगी केस अमा फावबा थेंगनद्रि हाइदि बिष्णुपुर डिस्ट्रिक्ट ममांग डेंगी न मियो एमा लेखिदबा दुनतना डेंगी न सीखिबगी अनोब केस थेंगनद्रि हाइदि अमरोमदा हौखिबा जुलाई 13 गा मतुइ फावबा मणिपुर जापानीज एन्फेफेलाइटिस जेई पॉजिटिव केस मसिंग तरासुरी जेई गी पॉजिटिव केस थेंगनरिबा डिस्ट्रिक्ट सिंगदि इम्फाल ईस्ट मारी इम्फाल वेस्ट अनि कांगपोकपी थौबाल कक्सिंग अमसुम उरखुल अमममनि मासिगा लोइना स्टेट असिदा सही सिगी जनवरी थादगी जुलाई 13 मतुइ फावबदा मेलेरिया पॉजिटिव केस मसिंग हुमफुगा मतुइ सुरे मेलेरिया पॉजिटिव केस थेंगनखिबा डिस्ट्रिक्ट सिंगदि बिष्णुपुर संडेल कांगपोकपी सेनापति डिस्ट्रिक्ट सिंगदा केस अममम कामजोंग डिस्ट्रिक्ट केस कुनगमारी उरखुल डिस्ट्रिक्ट केस अनि थौवाल केस अहुम नोने केस अहुम इम्फाल वेस्ट केस मपन इम्फाल ईस्ट केस अनि फेरजोल केस अनि चुचामपुर केस तरेत अमसुम टेंगनोपाल केस मंगा यावरि कामजोंग डिस्ट्रिक्ट ना मेलेरिया ना ख्वाइदिगी हेना सुवन मफमसिंग ओइरि अमसुम का हेना नारिबा मफमसिंग असि म्यांमारगा ताइनबा ngamkhaita leiba khunsinda ngaktani हाइरि मणिपुर डेंगी की केस का हेन वंखलकपा सिगी मतंगदा स्टेट मेलेरिया ऑफिसर डॉक्टर एस प्रियो कुमार ना पाउसी मधाय डेंगी लाइसना इम्फाल वेस्ट
Imphal West District khwaidagi hena sathina sugali Imphal West ki oina urban block yamna sathina sugaliba mafam asi Kabo Lekai ki anisuba battalion Manipur Rifles complex ki akoiba mafam sing Sagolban Ingudam Lairak ki akoiba mafam khara sida mapung oina positive masing wang tholi district asi ki oina rural block ta Hairangoi thongdigi khada maibam Lekai ki saru ama nongpokta national highway amasum nongsup nambul tural gi mamang thangbada lairiba mafam sing asida positive case masing khwaidigi hena thengnaduna mafam asi dengue gi red zone oina ladi Mangna hai dengue asi hanadi seasonal disease oina launarambadu hojikti sahi super positive case thengnare matam amada dengue asi urban area da ka hena nawa thengnarambadu su hojikti khungangi lamdasu sandokpa horakle laina asi sandokbigi matangda mangna hai laina asi mapung oina yamna thunna yangna urbanization torakpa missing yangna hengalakpa amasum ising thamba mafam sing mong model ta na thamba asina sing mani habi ai Dengue positive thiengnari ba mafam sing da multipurpose workers sing amasum staff sing thaduna yingsin ma matamda laina sandoklibi area dugi ayamba mafam sing da kang masa yoktuna thamna mathenaki yumna thamba amanba tire matam kuina sijinaduna thamba akaiba safu lighting gi hiramda sijinaba safu natragana patra sing makhum kuptaba ising haplaga thamba patra sing asida kang masa sing masing yam lera mathenaki asingumba aman masijinadraba polam sing asida ising tungsin bra haibadu miyamna yengsinduna kang masa sing adu hatunaba akhang ai singdagi wakhalo law natraga mating lawba tangai padi laisar asi sandorakpa matamda lainga khaktana thabak lokholakpa ngaiduna leibana thengnaba ngamloi madugi muhutta miyamna isa gi yumda section thorang lokhat patai masida natana laina asi sandorakpa thingnaba isana kang sikhandanaba thabak sing lokhat patak kayamuk tangai padi dengue gi kang asi ayu anganba masum numidang wairam gi matamda sikanba kang oibena isana kang sikhandanaba honaba mathuktai department gi mekedi gi miyamda matam gi oina section thorang lokholiba adu ningthina ngakna saktiba mathuktai department na dengue gi masa kokpham sing thidokpi gi thabak sathabi gi mathakta miyamda dengue gi wangmad hena kupthana khangana ba khongthang sing lokhotun lakli masida miyamni hena thawai yauna lenga ki thorang sida sogat piduna laisar asi thengnabada puna thawang lomina gi tangai padaba layaki panbayabadi dengue gi laina gi mahikna Aedes aegypti haina khangnaba kang makhal amana pubani Japanese encephalitis mahikna Culex koba kang makhal amana pubani amadi malaria laina gi mahikna Anopheles koba kang makhal amana pubani swari JD gi nupi amasum angang pharaga hatpada sinaba mas fadkhri haukiba saida ziri bamda nupi ohum amasum tha tararom na ngai diba yauna angang ohum pharaga pukhraga tamthina hatkiba thadokta yamna maru oina sinabani haiba mi amasu National Investigation Agency NIA na fadkhri miyam gi thamoi yamna sokna khiba thawdo adugi matangda matam sangna lawduna leibidagi NIA na High Court of Manipur na akan wafam thamkiba matungna thawdo adu maru oina sinabani haiba miyoi ani mathang NIA na fadkhibani ikon kona phar haireba miyoi dugi maming lalor sangmar natragana rosang kawi Manipur gi jiribam district tainana leiba Assam gi Kasar district ki Dilkhos Grand Kasar gi moina thol haina khangnaba khun amada leiyune Delhi dagi NIA na thatorakpa sirol magi matungina jiribam gi tamthibam yar adur sienaba lalor sang hauki irai numita Mizoram gi konung Aizol dagi fotkhibane NIA na irai numita thatorakpa sirol adugi matungina hana hauki sakol sinumita Assam police amasum NIA gi apunba kangbuna thanglai lan mar kaw mihat adugi Thaurang sing tauba amadi nupi amasum angang ahum adubu pharaga hida puba amasum hatpar sinaba ama phakibadugi makha tarakpada sagol sen numita lalor sang mar phabane hadi hana phakibadusu Assam gi Kasar district ki moina tholgi ni NIA nangrang thaturaki pasirol duda hana phabadusu Aizol gi phabane hana phungtolabusu national media sing dadi Assam gi phakibane hana phungtokibane Hauki basa English ngani ka kunga mari ki November 13 jiribam district ki Boro Bekra police na kuanba Zakura Dor Karong amadi police station adu ki manakta leiba CRPF ki kangbuda masing yamlaba afaba khulai paibisin akan malanda sa tharakpadi ki CRPF na su handuna akan mongda kuthongna kibani Boro Bekra police station complex ta leiba relief camp da leiba ay nungthin gi matamda manaknak na leiba Zakura Dor Karong da leiba mayum na thaba inkhang su salpada afaba makhal ki khulai paibising duna landara pulisai humfu musu humdra suraba nupa ani halaga mainungda langsilamaga loinana nupi ohum amasu angang ohum punna taruk pharaga pokibane khulai paibising duna CRPF ki kangbuda su nongoi kapsin
handuna landarakpadagi CRPF ki kangbuna handuna kapada khulai paiba mapan sikhi amadi makhoi afaba makhalgi khulai sing phangkhibani thaudo odu CRPF ki personal ama asu apan nang khiari afaba makhalgi khulai paiba singduna phakhiba tha taragi yauna angang ahum amasum nupi ahum duda ahumduna toren hina puduna sakraba kona tamthiba mongna halga toren thadarakpadagi barak toren sina phangkhibani khulai paiba singduna anga ahum amadi nupi ahumdu hatringaida makhogi photo namlaga thadurakhi tamthiraba thaudo odugi matangna jiribamda irang horakpada police ki khutta miyo ama sikhibaga loinana amana asu apanang khibani yamna thamoi sona khiba pharaga pughraga cold blood ki mihat laikidaba singa dudi yomlembam rani sai humfu telem thoibi sai kunthraga manga masuma ki masana pi telem thajaman bi sai nipan laisram hen thoibi sai kun manga masuma ki masa ani laisram singkhai nganba sai ani makhai amasum tha taragi angang laisram lamngan mani thaudo asigi matangda borobekra police na case ama lokhotna thigatpadigi India government ki Ministry of Home Affairs na khangalakpadigi NIA na nauna case register tawduna thigalkhibna hari nami kharani ki mamang High Court of Manipur jiribam thaudo ki matangda lakhiba public interest litigation PIL ama ki matangda ko na NIA na haujuk phaw charge thagalaktabigi matangda haksina lobo utuna atuba matangda thabak lokhotna charge thagana khankiba laikhrabane hansu pawsta makhatana phungdokli nupi masa mahairoi amada phajadaba photo yenghalluba naha ama police na phare school chachabi mahairoi nupi masa amada uri poki mafam amada mobile phone digi phajadaba photo sing yenghalakle haiduna police to wakalakpagi matungina police na ngasi miyoi edu wangkhai mayur lairak masindigi thongamba kaisam sai kungu humdoi kawbana ha amani haina masa khangdoklaba matungda maki mathata lokhotpa prokso eki case ka mari leina phagalaga uhang pohang thabak chathakri haina police ki sirol amana su makhatana phongdorakli haidi aduga tentangna asumna miyamda thamjaramge haujiki oinadi miyam pawsu matang sai lusinjarage amasu makhataba anoba update miyam punna ngaimina sena channel sigi maikedi miyagi mafamda makhatana thamjari makhataba anoba update miyam punna ngaimina sena channel sigi maikedi su miyagi mafamda thamjari